Jahi lising amaga chamri hena chanarakla talak ahum lang haibagi chanabibu saruk ahum thopagi manungda saruk anina yaning de haiduna Supreme Court na unconstitutional ni haina lauthokre. Kanglai Park Students Association na heng August kun humdoi ga hingnong yai de August kun manga ga hingnong yai pawba lauthokhiba pung nifu nipan gi general strike adu handokre. India government nationalized banks singbu privatize tawna bu honaba yaroi haina ngase Manipur su bank employees singna strike chathakre. Tolob hengat pidabagi mayokta chara henbai khongjang changsilambi homeguard ki nupi personal mari masagi phibam sok chilakpadagi rimsta layengna bu pukhatkre. Amasung Lilongda drug amasung gari huran ba thingnabagi thabak chathariban Juman Islahi Musra na phagalakiba gari macha tarani thoi Lilong police station da khujinakre. Mayam bukhurumzari adom yengbiribas impact news ni ai bidyani thingu jamna pungja si fawbagi maroiba pauseng myam de pizari. Jahi lising amaga chamri hena chanaraklaba triple talak ahumlak haibagi chanabibu saruk ahum thokpagi manungda saruk anina yaning de haiduna Supreme Court na unconstitutional ni haina lauthokre. Puwari da mayek lana lehoragadaba YLC Chief Justice JS Kerna luchingba judge mangana saba bench amana lauthokibani. Bench asida tongan ba lining dagi lakpa judge manga haibadi Chief Justice JS Keher, Justice Gurian Joseph, RF Nariman, UU Lalit amasung Abdul Nazir sabani. Chanabi asi tha taruk chatnaba yaroi haina thingba thamkre amasung law ama semnaba parliament ta khangankre. Constitution ki bench asida yariba Justice Keher amasung Abdul Nazir na talaki bidat asina Constitution ki article 14, 15, 21 amasung 25 thugaide haiduna sawatki. Adubu masigi mayokta Justice Rohinton Falinariman Uday Umesh Lalit amadi Korean Joseph na triple talak ase unconstitutional ni haina yaning dabu utki. Constitution bench asina numit taruk nigi marathon hearing chatharaba matung May 19 da YLC reserve tawduna thamlakhibani. Manipur ki hane ke Chief Minister amadi Rajya Sabha ki MP Risang Kai Singh Hauzik Rims ki ICU ward ta aruba fivam da laikanaduna leiri. Lising amaga chamapan taramapan ki October 15 da Risang Kai Singh Ukhrul district ki Bungpa village ta pokhi. Mahakna lising amaga chamapan marfu dagi lising amaga chamapan marfu nipan amadi lising amaga chamapan maudra mari dagi lising amaga chamapan maudra taret fauba status ki Chief Minister oikhi. Risang Kai Singh Indian National Congress ki Rajya Sabha ke member oibada nattana Rajya Sabha ki member da khwaidagi sangna hingba miyoyama oiri. Kanglai Park Students Association case na tha si kunhumdoi ge ahing nongyai dagi August kun manga ge ahing nongyai fauba pung nifu nipan ge general strike tawgani lauthokhiba du handokre. Wafamasi ngasi KSA gi mihut manga amasung government ki mari lainaba officials singa wari sanarba matung lainga ki maikai dagi police na phajinduna thamleba mahairoi singadu numit nini humni gi manungda condition amata yaudana thadok lage haibagi thajaba pirakpadagi khongjang ase handokhibani. Mifamadu all secretariat laiba revenue minister Karam Sham gi chamber da DGPLM khaute yauna pangthokibani. Wari sanaba luarba matung hek thorakpaga KSA gi president M Laxman na Paumi Singh da phongdorakpada lobasina pukhatkhiba demand sing gi manungda yanaba purakpadagi jail da phajinduna leiriba mahairoi ani amasung police custody da leiriba mahairoi sing condition amata yaudana thadokpagi ayaba lainga ki maikai dagi phongdorakhibani hairi. Hauze Chief Minister Delhi da laikhibana maram oiraga Chief Minister ga wari sanaba phangkhidabani. Adubu thasi kunmanga da lup asigi thomi singa makhataba wari kharasu Chief Minister ga sanakhigani hairi. Taubata bulubasina changsilakhiba lamdamasida mito miyancha singna election thengnaba yaroi. Electoral road yariba mito miyancha sing gimaming authokadabani amasung constituency
8टा yelhomi sing reserve thamgadabani haiba demand sing adudi phangdri fawba dumak chathakigani hainu su phangdorakhi केसे खोंजंग दा यलहोमी कन्नबगी खोंजंग दा सरुक याजरिबा माइरोसिंग मरम जादना फजिलबसिंग असि अनकंडीशनल ओइना थादोगनी हाइबा डीजीपी अदुगा लेंगाकी माइकैदगी अखोई ऑनरेबल मिनिस्टर करहम सामना पिबिरिबा अदुगुंबा कमिटमेंट असि मखादा अखोइना कौजखिबा जेनेरल स्ट्राइक 48 आवर की जेनेरल स्ट्राइक अदु मतम खरगी ओइना अखोई रिलैक्स तौजरे हाइबा उफम सिमा इ लौथोकसरी Manipur Assembly da Chief Minister Masamakna electoral roll da mitop mian maram chadana yausilambabu yengsingani hai khragang asifawba yengsilaktabadagi case na madugi mayokta khongjang changsilakpada case gi thomi singbu phaba punbamdi makhoi gi ahalaman fawba phanaba tanarakpagi thawongbu kanglaipak lamjing apunba mairalup kanglamayna yaningdaba phongdorakli case na changsilaba khongjang bulengak na lana uhanna hotnabagi thabak khudakta lepyu haina su cherol amada appeal tawrakli Amaromda Chief Minister N Birena handak Assembly ki floor da athuba matamgi manungda yelhomi kannaba khongthang laukhatlagani haina laukthoklebasu ngasi fawba government asna ihawasi laksinaba hotnaba natana atopa miyamda phagadaba khongthang amata laukhatpa laitri haina International Peace and Social Advancement IPSA gi cherol amana hairi IPSA akomlup KIL na miyam gi demand amo oriba yelhomi kannaba case na changsileba khongjangda mapungphana saugatle hairi India government nationalized banks sing privatized tawna bhona ba yaroi haina ngasi Manipur su bank sing thong loan duna bank employees sing na strike chathakre United Forum of Bank Union Manipur State Committee na sinduna khongjang adu MG Avenue da leiba State Bank of India SBI gi mamangda chathaki Government na anti people class banking oina ba thorang paikhat piganu senjau paiba sing na pithok tana leiba loan sing pithok hangadabani amasung bank charge hengat pa yaning de haiba kholau kya sulauki Khongjang aduga mari lainana United Forum of Bank Unions Manipur State Committee co-convener Soibam Indra Kumar na phongdorakpada Bank haiba simyang gi lanthum ngak seliba institution namani miyam na tungsin ba senfam na bank ki mapangal kalhanbani aduga bank na amuk laibak khudingmak ki sel thungi marai chaitharakpada India di sokpangam khide maramdi India da nationalized sector gi banking industry leirambanani Adubu center the pan kibalengak singna miyamge mayokta senjau paiba singi michang da laibagi thausilama lakli haugi bachahi kunsida banking regulation samdokpagi namada miyamna wana tungsin jaba yamlaba senfamasi senjau paiba singi lut topam onthorakli lupa crore lakh tara manga gi singba ngamjaba loan gi senfam semgalakli singu yadraba loan gi senfam singat hanbagi muhutta sel manglaba bank sing privatize tawna bu hotnari Loinana sodba bank sing akan basinga punsin na ba thausil su semlakli lainga ke thausil se bank employees sing na yaning de miyagi senfam di miyagi chakhot thorang da sizinagadabani haiki bank employees sing na changsil ba khongjang ase miyamgi ni miyam na su support to biu haina so appeal tawrakli NPA haina khoina khangnaba non performing asset na singu yadraba loan singbang amnangam na singdraba loan defaulter mayam singsin willful defaulter singasena singbang amdana lakba loan se hujikti Asogematic alarming of a figure the like Reserve Bank of India Thadok Mohoyo statement RBI statement of Hujikti 7 lakh crores and a sea Kungot Pangam Drabble loan oire, Singbangam Drabble loan Sigi Manunda 7 lakh crore the corporate house cut the Pibani bigger finance the bigger bank in Lincoln beginning the bed debt and a creator of Pagi Sarkari as a Nasa United Forum of Bank instead of defeat of Pami. Home Guard singna makhoigi thagi tolop hengat pidabagi mayokta chara henbagi khongjang changsilambi nupi personal mari masagi phibam sokchilakpadagi police na rim salayang naba namphuda pukre Supreme Court amasung High Court na Home Guard singi thagi tolop hengat na bapiki ba order adu lengak na indabagi mayokta tha amaromdagi lamfel pata laiba Home Guard headquarter da chara henbagi khongjang changsilakibani Tara humdoi suba tangka kiyo na chara henbegi khongjang changsilakhibi nupi personal singadu Lampel police na rims da layang na bagi lokhat palakpada chara helibi singadu na chatloi haiduna phamduna laikhi Doctor na check tawbada masa sonjilakle haibadagi police na puna bhona khidubu chara helibi singadu na makhoigi makhong na chachage haiduna ningai sangranakhi Tungda, Imphal West ke additional SP Priyadarshini laktuna chara helibi singadu wari sanakhi. Wari sanaba loiraba matung chara helibi nupi singadu makhong na meter chanirom thoklaglaba matung ambulance ta kakhat handuna rims tamna pukhi.
Why Pajamas, deputy Shim, man, who got the Minuchi, and Middle Gambia, which he didn't tell you to she is a ton of court. The same how would them win up with the big Pakum do any the Shibati lady. Shibati Yana as animal, Halapum to in the market, Halatakas, a woman she did, she's a real. Lilongda drug amasung gari huran ba thingbagi thabak chathariba Anjuman Islahi Mushrana phagalakiba gari macha taranithoi Lilong police station da khutsinakre gari macha taranithoi adu Anjuman gi Lilong Horibi Turel ahanbi dam manakta laiba office ta Lilong police station gi OC Muhammad Riyasuddin na luchingduna lakhiba khongbuda khutsinaki Sinaki bagari macha taranithoi sing adugi manungda Honda Activa Mari Pulsar ama Honda Dio manga Kinetic Honda ama masung Yamaha FZ amani Gari singadu Anjumana Chahimari Chumna Fagalakpada Mapu Masak Hangdabadagi Police Test Sinakibani Gari Kusina Baloibaga Lilong Police Station gi OC Riyasuddinna Police ki Maikaidigi Anyoiba Khongthang Laukhatuna Gari singadu Mapu Singa Khutsina Buhatnagani Gari Mankiba Miyoi Singna Lilong Police Station da Gari ki Chechang Sing Puraga Laktuna Gari singadu Yengba Yagani Haiki Amaromda Anjuman gi Joint Secretary Nasruddin Sahana Nisa yon ba thingna bam sungari huran ba phana ba changsilak ba khongjangda Thobal GSP Lilongi OC masung taruk subai AR na mateng pangbi bagi damak thagat ba phongdorakhi Lobasin makhata na changsilak ba khongjangda laibak miyam na mateng pangbiu Lobasin Nisa yon ba sungari huran ba phab na mateng pangliba OC Riyasuddin bu atopa mafunda transfer tawgani haina lengak na che thokliba do handok piu haina su pauche lakli Kali train 20 Anjumana Lilong Police Station Masita Kanagumba Ichino Manipuri Singi Mankiba Kayumba Paudable Regati Lilong Police Station Laga My Magi May never to Kubin Puraga Korki Tudagi Gariasi Long Tarai Tudagi Piba Yagari Lilong Tanatana Manipur Laimai Asidagi Anoba Langaki so Equina Taba Fangbada drug free Ohelasi Manipur se Haiduna drug sing Apong drugs Loina daily use Oeraba Tobacco ama ampo thingbagi phire blorek libase yamna thagat ningai aduna moru phangna drug asi muthat kibada mateng oinabagi damakta aikoina sector khuding makta public praja gi sector khuding makna anjumana chatliba drive anjumana lawriba warep ko loina thangliba khongthang asida tung in biu amsung sejok pina biu Lilong Police Station gi OC Riyasuddin transfer tawba yaning de haiduna Lilong Horibi makhale kaida nupi miyamna wakanifam chathakre Wagani Famadu Harabi Makhalikai Deleba Citizen Development Organization ki office mamang da chathakibani Wakani Famno isting aduna placard kayama susizinaki Yamna nungaitaba thaudok amada Hata Golapati River site laiba Muhammad Yusuf ki chahi taruk tangai riba machanupi baby Sakina Haukiba August kungi nungthil punghum aduai de Imphal Turel da lupki badagi thiba khangna leirakhiba du ngasi yuk pung taruk lom taba duaida kyamgai Muslim mayai lekai pharaga chenba Imphal Turel mapada asiba hakchang oina tawkhalakhiba galoinana aroiba mathau mangam pangthoknaba imungi miyoi singna pukre Thasigi tangkungi numidangda Jain Hospital campus manungda thokiba ningai sangdanaba thaudokki matangda Jain Hospital Pharmacy Association gi maikitigi miyamda sengdorakli Porompata Labor Association asigi loisangda pangthokpa pawmisigu unabada Association asigi Finance Secretary Nomai Kapam David na laibak tiba thaudok aduga Association asigi hiram amattada mari leinade Thaudo adugi matangda mahakna phongdorakpada Numid adugi numidang pung taramathoi makhairom tabda chahi kundagi na kunmangarong gi lenga oigadaba nupa macha kharana hospital asigi casualty gi mamangda makhol hoba silencer panba gari macha sing hanjin thauki gari yang na thaubata natana makhol homan bana casualty da leiriba anaba singda chauna kaiba pibadagi patient parties singna tawdana ba haiki ngaihak ningai sangdanaraba matungda makhoi pharmacy gi miyoini haina miyam the association asibulana paukthoklamani Thaudosing matang hospital authority and the patient party wafam sing tarba matungda association asina ayat papiram liba nupa macha sing adugi khongoli duna thaudok adu da chenaba mioi manga phagatki makoi sing adu wahang pahong chathabada association asiga mari mata laina dabaga loinana atopa pharmacy amatagasu mari lainaramdre makoi sing bu matung tawdana ba wakhal taminaraba matungda imung manungi mioi sing da khutsina khre Thaudo asida association asigi miyoy amata chena dabana miyamna amadi hospital authority na association asibu lana lobiganu makhatana asiguma thaudok tholak patarabadi aingi thongda lokhat payaba thabak lokhat kani haiki loinana pharmacy sasinaduna hospital manungda katukaran tawba amadi miyamda ayetpa malakpa matamda association asida pau pibiu haina mahakna phongdokhi
ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯣꯏꯅ ꯐꯥꯔꯃꯥꯁꯤꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯣꯏꯅ ꯈꯔ ꯕ꯭ꯂꯦꯝ ꯇꯧꯁꯜꯂꯝꯕ ꯍꯥꯏꯖꯜꯂꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯄꯨꯟꯅ ꯊꯤꯒꯠꯆꯔꯨꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯗꯨ ꯐꯥꯔꯃꯥꯁꯤ ꯌꯥꯎꯕ ꯅꯠꯇꯕ ꯐꯥꯔꯃꯥꯁꯤ ꯁꯥꯖꯟꯅꯕ ꯑꯣꯏꯔꯝꯃꯦ ꯃꯈꯥ ꯇꯥꯅ ꯃꯣꯏ ꯅꯠꯇꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯁꯥꯖꯟꯅꯕ ꯀꯥꯡꯕꯨꯁꯤꯡꯅ ꯀꯩꯒꯨꯝꯕ ꯇꯧꯕꯤꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯗ ꯃꯤꯡꯆꯠ ꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏ ꯂꯧꯈꯠꯄ ꯌꯥꯕ ꯃꯇꯦꯡ ꯅꯤꯔꯒ ꯂꯧꯈꯠꯆꯔꯒ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯇꯧꯖꯒꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤ ꯁꯥꯏꯠꯇ ꯑꯃꯗꯤ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯁꯤꯡꯒꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏꯅ ꯁꯦꯡꯗꯣꯛꯆꯅꯤꯡꯕꯗꯤ ꯂꯥꯟ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯐꯥꯔꯃꯥꯁꯤꯒ ꯃꯔꯤ ꯑꯃꯇ ꯂꯩꯅꯖꯗꯦ ꯃꯈꯣꯏ ꯑꯗꯨ ꯁꯥꯖꯟꯅꯕ ꯐꯥꯔꯃꯥꯁꯤ ꯅꯤꯁꯥ ꯄꯁꯥ ꯆꯥꯔꯒ ꯉꯥꯎꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯇꯥꯀꯨ ꯇꯔꯥꯡꯒꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯃꯔꯤ ꯑꯃꯇ ꯂꯩꯅꯖꯗꯕꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯅꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤ ꯁꯥꯏꯠꯇꯁꯨ ꯑꯩꯈꯣꯏ ꯐꯥꯔꯃꯥꯁꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯁꯦꯡꯗꯣꯛꯆꯔꯤ ꯑꯗꯩ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯁꯤꯡꯗꯁꯨ ꯑꯩ ꯁꯦꯡꯗꯣꯛꯆꯔꯤ ꯌꯨꯝ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯇꯥꯏꯜꯁ ꯄ꯭ꯂꯦꯠ ꯃꯃꯜ ꯍꯦꯟꯅ ꯌꯣꯜꯂꯤ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MSF ꯀꯤ ꯊꯧꯃꯤꯁꯤꯡꯒ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯂꯩꯕ ꯄꯦꯔꯤꯋꯦꯌꯔ ꯁꯦꯅꯤꯇꯔꯤ ꯍꯥꯎꯁ ꯊꯤꯡꯖꯤꯟꯅꯕ ꯍꯣꯠꯅꯔꯨꯔꯦ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯕꯒꯤ ꯃꯇꯥꯡꯗ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨꯒ MSF ꯀꯤ ꯊꯧꯃꯤꯁꯤꯡꯒ ꯃꯨꯛꯅꯔꯤꯉꯩꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ MSF ꯀꯤ ꯊꯧꯃꯤꯅꯤ ꯐꯥꯖꯤꯟꯈ꯭ꯔꯦ ꯇꯥꯏꯜꯁ ꯄ꯭ꯂꯦꯠ 6 ꯍꯥꯟꯕ ꯕꯣꯛꯁ ꯑꯃꯃꯝꯒꯤ MRP ꯃꯃꯜ ꯆꯥꯝꯀꯨꯟ ꯑꯣꯏꯔꯕꯁꯨ MRP ꯑꯗꯨꯅ ꯂꯨꯄꯥ 400 ꯍꯦꯟꯅ ꯌꯣꯜꯂꯝꯕꯅꯤ ꯍꯥꯏꯔꯤ ꯇꯥꯏꯜꯁ ꯂꯨꯄꯥ 400 ꯗ ꯌꯣꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ MSF ꯀꯤ ꯑꯣꯐꯤꯁꯇ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯐꯦꯗꯔꯦꯁꯟ ꯑꯁꯤꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟ ꯖꯨꯒꯦꯁꯣꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯃꯐꯝ ꯑꯣꯏꯔꯤꯕ ꯊꯪꯒꯥꯜ ꯕꯖꯥꯔ ꯑꯃꯗꯤ ꯄꯥꯎꯅꯥ ꯕꯖꯥꯔꯗ MRPꯗꯒꯤ ꯃꯃꯜ ꯍꯦꯟꯖꯤꯟꯅ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯣꯏꯅ ꯆꯠꯊꯔꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ District amadi subordinate court singda anoba toilet sadama badi sizinaba yadana leiriba hanagi toilet sing semjin dabagi matangda state government ki mathakta public interest litigation case ama tha asigi tangkun mathoida All Manipur Bar Association Ambana Manipur High Court thangat khre haina ambagi general secretary na thokpa cherol amna khangalakli Ya School Assembly constituency gi miyamna phangpham thokpa PDS ki chakthung yen thokpagi matangda miyamda chawna chamam namba pokhale Development Welfare Committee Ya School Haiba Maming Tadriba Committee as an Assembly Constituency Asigi Ching Sing Department Gi Ching Thoklam Li Haina Maral Sirakli Committee asi kanana authorized tobano DC na karam na ayaba pibano madi Assembly Constituency asigi miyam ge PDS ki polam sing mapung phana miyam da yauhan bada committee asina daita puba ngamladra haina Assembly Constituency asigi Ward number 19 ge ex councillor Yumlembam Ratikanta na phongdokre ngasi Manipur Press Club da pangthokiba pawmi singu unabada mamang chahi gi lising ani tara taru ki November amadi December thagi miyam gi chakthung miyam da phanghanba leitana yen thokre haina department ta committee asina utilization certificate tharamle chahi asigi oina su committee asigi secretary ni haiba A Joy Chandra Sharma ko bamiyo emana soi tawdunu January thadagi April tha fawgi ching thoklaga miyam da cheng khara yen thokhi Ward number 18, 19, 20 yoina yeli ba cheng asi karamba thagino na yenglubada nafsagi card singda May, June, July thagini haina iramba thenaki card ta January thadagi April fawagi mapa hanghanduna cheng chingdriba tha May, June, July ki mapa da sil namlamba sina miyam da hena chamam na ba pokhale Ward number 19 gi yoina utilization certificate pibada ward asigi ward member Thongam Govinna mahaki jurisdiction ki manung chanda mamfam singi yauna soi tawsilamba angakpa poi wafam ki asna miyam ki chakthung ki matang da aronba kya leirabra haina chingna da bangamde haiki loinana nafsagi card paiba miron bising da lupa lising taruk phangu haiba leirabasu sterasi gi oina di mas chana da bagum tawri hiramasing matang da lenga na miding changbiu haina phongdoki A Joy Chandra haiba nupa mana CNC permit sale mem January February March April sigi Mr. Joy Chandra Haibasi Manas Environment si Secretary Development Welfare Committee Ya School haina torneba masigi organization si asi resta body oibra natraga Imphanis-ki DC na kari ground da angamba kanana halipodagi Imphanis-ki DC amadi DSO Imphanis na kari ground da bibigi bano local ki leader singa haidi kendra ki leader singa tanaraga moigi khuchabi Prekhaudagi Puthorakpa Mira Haina Joy Chandra se Anjanini
Lions Club Imphal na sinba chaliba August thasi ka hanba free eye care camp lagliba August kuntaret ka yuk pung tara dagi numidung ba pung tara ni thoi fauba Sangai Pro Airport Road laiba Lions Service Center da pangthok lagani hairi. Free eye care camp asi District Blindness Control Society Imphal ga khut samna duna pangthok kadabani. Saihek Saireng Saipan Semgat Loop Samna Saipal haina khangnariba luba sige tara mathoirak suba mapok kumon thorom pangthokre. Mapok kumon thorom asi high school da leba Manipur Dramatic Union gi hall da pangthokhibani. Thorom adu mari leinana nawagi sairol ko balairik amaga thaja thanal oiduna su haina mingthon balairik ania se su phongki. Nawagi sairol hai balairik si saireng bak kunma pandagi saireng sing khomji laga puthok pa saireng lairik ni. Loinana thaja thanal oiduna su hai balairik asina khangembam ibeto na iba saireng lairik ni. Ngasigi Thoramadu Mari Lena Saknairabi, Saireng B, Ngangbam, Ibeton Bisu, Chaliba Chahi, Listening Taratare, the Sigi Saireng be having told Piduna, Saipal Nachamba Kudol Tamdani Kaikum the Butki, Loina Tongan Tonganba, Saireng be Saireng Bumi Mangaso, Ikaikum the Butki. Like Hidramatung mid dan Tobagi Wakalon Lehenaba, Saksham Manipur, Prantna Sinduna Lalibagas Kitang Kunmangada, Iboyama Sumang Lila Sanglenda I donation campaign fortnight Pangtok Lagani Haina, DIPR Tador Pochero Manakangalakli. Campaignasi Chahi Kudingi August Kunmangadagi September Nipan Faba Pangtok to Nalakliba, National Eye Donation Fortnight Kamari Lena Pangtokadavani. Feature film, short film, the music video sing preview, Chayola Magimanungda, Thangs and Mit Kakta the Tauragani Hina Film Forum Manipur Maikidi Tamlakli. Manipur Press Club ta Paumi Saguna Bamada, Forum Sigi Chairperson S. Mangol Jauna High. Forum Siganoba member Kanbagaloinana, Film Forum Manipur Chanakang on the home Bakara Lady. A handboy in a production preview si Chayola Magimanungda, Nongmakak Taugani. Preview Taugadaba production Pumba, Forum da Irainumit Fawagimanungda Yohan Birau. Kudakta Purakpa production amata forum asina preview tauroi. Aduga re-preview taubagi extra charge lawgani. Production taugumatamda forum da hana register taugadabani loinana forum gi chanakanglon ngakna puthokadabani natrabadi matik chaba fine lawgani. Actor, director amadi editor singna su magi mari lainaba lupta register taubiyu loinana matam chana review renew taubiyu. Forum da preview taudriba production amta social media amdi cable network ta publish taubayaroi. Lubamadi Lanai Mio Yamatana Manipuri Cinema Gamari Lainaba Mio Yamatada, Sen Kaina Chingba Tobiga Nuhaina, Forum Asigi Chairperson Appeal Taurakli. Film Forum Asibu Semiba, Gil Tarani Toy Asigi, members Singnam, Magi, Gil Ladugi, Pankan and Nabugidamakta, Masama Sagi, members Sing the P. Lauzebada, Film Forum Na, Atingba, Pizade, Adubu, Gil Masagi, members Singna. Pipam Topa P. Adu Magi Gil Natrage Association da Piram da Bigidamakta, producer da Awaba Pibiroi Davani, preview Thing Manasingba Taubayaroi. Karigumba producer na Mana Netuna, producer Dugi film da season Eriba, Mio Amagi Pipam Topa Senpam, producer na Pibiram Dravadi, Pibiram Dre Haibagi Wakat Forum da Laklabadi, producer Adugi film preview Thing Bayai. National Award Fankraba, Imphal ke Kundrak Pamdagi filmmaker Bhumen Joy Konsamamadi Imphal West ke Lilong Chazing Chingkhong Lekaidigi, Mai Park Sana Horongbam Aniso, International Film Festival of India, IFI 2017 ki preview committee ki member Oiragani. Hairiba member Nifu Legadaba preview committee ase, Ministry of Information and Broadcasting na ngarang August Kunmathoida Sen Kibani. Committee ase ki convener na Vivek Agnihotri Oiri. Consumers Welfare Union Kakching member Singna DC Kakching Galoinana, Laibak Lay Guest Service ki manager Amadi Mahaki staff Singaloinana, Hause Consumer Singda refill cylinder Yamna Watna Pangliba Sigi Maramda, joint meeting Amadi DC office Singasi Pangtokre. Consumers Singna Tenariba Kudong Chadaba Singase, Union Nasina Hotnaduna Hanjin Hirabasu, Agency Asina Tasina Dana Lady, Maramasina, DC da Akanba Action Laukatnaba Union Nasigi member Singna Taksin Kihaina, Consumers Welfare Union na Kangalakli. Education free John Ohelu Haiduna ngasi Mahiro Sina cycle rally machat kre. Rally adu Hairok Part 2 Ningthozam Lekai Leba Grace Academy English School dagi hauraga Hairok Part 2 Bazaar Fawba chatki. Khongcharodada Mahai Tamada Yet Papibiganu Mahiroi
फाबा यानिंग दे हाइबन चिंबा प्ले कार्ड सिंग सिजनकी वाकत खोंगचर असि मरोइना हौखिबा अगस्त 18 दा हैरोक पार्ट 2 दगी महिरोइ नुपी मचा अमबु फादुना पुरंबगी थौदोक अदुबु यानिंग दबा फोंगदोक पोइना चटखिबनी Department of Education SK Engineering Wing da Chief Engineer oirambadagi suspend tawkhraba miyoy amabu gamena mechang sangat thinaduna kankhattuna thamliba se gamena sike asoiba khongthangni haina emsugi cherol amana hairi scandal kaya da general miyoy se amuk pusilak pasna mari lenaba authority na kanba mi eng changbina ba appeal tawrakli Coalition Against Drugs and Alcohol Kadana Lamdamasi Dagi Mayai Kavachinjak Maru Fangna Muthatnabagi Pandamda Lepalaitana Changsilak Khongjangi Sarukamoina Mafongkaya the Pangtokpa Kananainaba Nisana Kunai the Biba Chaiting Amasung Masibu Tingbada Miyangi Taudang Haibatimda Ngarang Agas Kunmatoi the Kakching District Manungchanba Sekmajing Kuno Daleba Rural Youth Development Organization Grounda Kada Kakching District Committee Amadi Rural Youth Development Organization Sekmajing Kuno Kutsamnaduna Pangtokre EcoSec Livelihood Project Asa ki Mangal Haiba Project Asika Selection Committee ko iba mifamama Indian Red Cross Society Manipur State Branch Office Agastara ni thoi da famduna ahan bagyo ina project asigi beneficiary nifuni thoi khalle haina Indian Red Cross Society Manipur State Branch ki chairwola mana khangalakli Tengnopal Police Station gi OC Inspector John Lamkang na luchingduna Tengnopal Police Station na konbam famda chathaki drive amada beer can chamaga kun phagat khre Nainana Tengnopal Village Chief Yauna Fagalaba Beer Sing Adu Haidok to Namangan Kre Haidi. Lamdamasigi Pauche Sing the Taudang Yariba Kudimapu Mitai Mayek Ningtina Haihanabaki Taurangamo in a Numitarani Gaba Mitai Mayek Tambibaki Taurangama Manipur Press Club the Pang Toklagani. Yawbining Bamio Sinatasi Tankun Taruk Fawing Manunda Milal Mayalo Sangda Ming Pikat Piraknaba Mitai Irol Iek Loina Silol Upon Balo Milagi Publicity Secretary Natador Pucherolamna Kangalakli. Housing Nasi Nomagi Sanabagi Pauda Moirangte Mibobi Memorial First Division Football League Tournament ang Thai FC amadi ABA Ketrigawani Mai Pakre. Ngasi Ketrigaw da laiba ABA gi sanabungda sanakiba Football League Tournament asigi kunmathoi Super League match amada ang Thai FC gi sanaroi Arunamadi Sudhirani na match asigi kontra tare kontra nipani form asung yang kaitaruk suba min singda Panjul ani aduga Jamesonam sung Rishikanta ni na match ki yang khaini thoi amadi humdra mari suba minute singda Panjul amamanga chanduna SWC khongman buyamna lakchana Panjul taruk sinoda mai tiba piki Jathariba Football League Tournament asigi konithoi Super League tana ABA Ketrigaw Star Club top Moirang Kampubu Panjul Mari amada mai tiba Pibangonki. Match asida mai pakraba ABA Ketrigaw gi sanaroi M Gulzar na match asigi humfutaret amdi humdra ni pansuba minute singda Panjulani aduga Sakib Khan amasung nongpo nganba anina match ke tara amadi tara manga suba minute singda Panjul amonga chanki. Mighty Horaba Star Club top Moirang Kampu gi amattangarba Panjul aduna El Sana jawbana chanki. Imphal District Football Association gi media makhada chatharak level first Division Football League Tournament asida team nipana sarukyari hayeng nungthil chathariba Football League Tournament segi kunumdoi amadi kunmari suba league match sing sanaragani. Taret Suba Kangjam Karnajit Singh Memorial Second Division Football League Tournament ta MTSU Malo Mai Pakre Hairi. Ngasi Kurukulawang Lekai de Leba Not KYC gi sanabungda sanakiba League Tournament asigani suba match ta MTSU Malong gi sanaroi Bijentana Panjalani aduga Panjalani Chankibaduna UPC Pisumoy Nam Lekai bu Panjalani Sinoda Maitiba PK. Jathariba Football League Tournament sigi ahum suba league tana Sekolor Imbam Lekai MDIWS Kumbongani na sanakiba match adu Temani Magna Panjal amamam chanaduna match si draw oiki. Imphal West District Football Association gi midyang makada Jathariba Football League Tournament asida Imphal West ki manung chana laiba team tare na sargyari haina association asig convener na thador pachirol na khangalakli. FC Lamjau Kakchingna point tara fangduna Second Division Football League winner oiduna mathang chahida sanagadaba First Division Football League ta mafamama kanbangam kre ngasi DSA Kakchingi midyang makhada DSA Kakchingi sanabungda thasgi tara humdegi pangtokpa hokiba Football League Tournament sigi loisinbagi thoramadda association asigi President Y Mangol Jauna makok mathang takraba team singda certificate sing khosinaki Football League Tournament asida timangana saru yakhibaga loinana LYA Wanguna point manga fanglaga rana saptaki
Chahi Yankai Mangadagi, Hufu Manung the Laiba Mio Singyo Suba Sri Sri Gopal Dev Likam Knockout Kang Tournamenta IWKK Uchekon Kangkut Mai Pakre. Ngasita Tharagliba Kang Tournament Sigi, Taramari Subalik Machamada IWKK Uchekon Kangkutna, Gopal Dev Kangkut Team AS Kubupanjo, Taranitoi Taramatoi the Mighty Pibangamki. Sri Sri Gopal Dev Kangkutna Sinduna Tasiki Taritaki Sanaba Hukiba Kang Tournament Sida, Tongan Bakangkutar Nasarukyari. Tatharagli Kang Tournament Sigi, Haying Match Later Thase Kuntareta Sanagadaba, Taramanga Subulik Matchamada, Dekapisum Kangkut, Amadi Gopal Dev Kangkut, Team BI School, Anina Lambato Naragani. Arrive without bulletin sig headlines on one of the Tamsagi. Jahi listing amaga chamri hena chanarakla talak ahum lakhai bagi chanabi bu saruk ahum thokpagi manu saruk anina yaning de haiduna Supreme Court na unconstitutional ni haina law thokre. Kanglai Park Students Association na heng August kunumda ye hing nongai de August kun manga ge hing nongai fawa law thokiba pung ni funipan ge general strike atu handokre. India government nationalized banks singbu privatize tauna bahona ba yaroi haina ngasi Manipur da su bank employees sing a strike chathakre. Tolob hengat pidabagi mayok ta charai henbei khongjang changsilambi homeguard ki nupi personal mari masagi fibam sok chelakpadagi rims da layeng naba pukhatkre. Amasung Lilongda drug amasung gari huran bathing bagi thabak chathari banjuman islahi musrana phagalakiba gari macha tarani thoi Lilong police station da kutsnakre.